ꯁꯤ ꯆꯩꯔꯥꯎꯕꯒꯤ ꯀꯩꯀꯩ ꯃꯊꯦꯜꯅꯣ? ꯆꯝꯐꯨꯠꯅꯦ, ꯏꯔꯣꯟꯕꯅꯦ, ꯎꯇꯤꯅꯦ, ꯉꯥꯅꯦ, ꯄꯥꯐꯣꯔꯅꯦ. ꯑꯗꯨ ꯀꯩꯅꯣ ꯁꯦꯝꯃꯤꯗꯨꯕꯣ ꯑꯗꯨꯅ? 이런 밤비네. 이런 맛인데 그게 맛있나? 비루네, 엘루네, 봄เป็ด네. 우티 아상과 통보기 맞잖니? 카멘 아신바 마나 레레 방폭라 어데기 나빡비 아상 우티 아상과 통보지 짜도 보이래. ꯆꯩꯔꯥꯎꯕꯒꯤ ꯈꯣꯡꯊꯣꯡꯗ ꯆꯥꯛ ꯊꯥꯗꯣꯛꯄꯒꯤ ꯁꯦꯝꯕꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯂꯩꯈꯣꯝꯃꯨ ꯀꯩꯌꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯅꯤꯡꯁꯤꯡꯉꯤ. ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕ. ꯎꯇꯤꯁꯦ ꯁꯪꯕꯗꯤ ꯈꯔ ꯋꯥꯠꯂꯦ, ꯍꯋꯥꯏ ꯌꯥꯝꯃꯟꯈꯤꯗꯅ. ꯑꯗꯒꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯑꯃ ꯌꯥꯎꯁꯜꯂꯦ. ꯍꯥꯎꯔꯅꯤ. ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯑꯃꯒ. 니 째라보라. 매 음식